ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ABRK꯫ ꯋꯥꯔꯤ ꯃꯃꯤꯡꯅ ꯆꯨ ꯍꯨꯔꯥꯟꯕꯗꯒꯤ ꯋꯥꯈꯜ ꯇꯥꯔꯛꯄ꯫ ꯈꯨꯜ ꯑꯃꯗ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ 5 ꯄꯣꯛꯄ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯣꯝꯕ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯏ, ꯅꯨꯄꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯝꯆꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯗ ꯏꯪꯈꯣꯜ ꯈꯔ ꯆꯥꯎꯅ ꯀꯣꯏꯕ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯍꯨꯔꯥꯟꯗꯨꯅ ꯌꯣꯟꯕ ꯆꯥꯕ ꯇꯧꯔꯝꯃꯤ꯫ ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯊꯣꯝꯕꯒꯤ ꯁꯥꯒꯩꯁꯦ ꯃꯨꯠꯂꯗꯧꯅꯤ꯫ ꯏꯃꯥ ꯏꯄꯥꯅ ꯏꯊꯟꯇ ꯄꯣꯛꯂꯝꯃꯤꯁꯦ ꯁꯥꯒꯩꯁꯤ ꯃꯨꯊꯠꯂꯨꯔ ꯍꯥꯏꯅ ꯄꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯍꯣꯏꯅꯦ, ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯇꯕꯁꯦ ꯑꯩꯅ ꯄꯣꯛꯂꯣꯏꯅ ꯄꯣꯛꯇꯕꯗꯧꯅꯅꯤ ꯅꯪꯅ ꯉꯥꯡꯏꯁꯦꯀꯣ꯫ ꯏꯆꯥ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯁꯦ ꯍꯟꯅ ꯌꯦꯡꯗꯕ ꯉꯝꯃꯤꯕ ꯅꯪ꯫ ꯏꯆꯥ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯏꯆꯥ ꯅꯠꯇꯕ꯭ꯔꯣ? ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯑꯩꯁꯦ ꯂꯩꯀꯥꯏꯁꯤꯗ ꯃꯁꯤꯡ ꯑꯣꯏꯅ ꯊꯥꯅꯗ꯭ꯔꯦꯗꯅ ꯃꯣꯏ ꯃꯄꯥꯅ ꯁꯨꯅꯤꯡꯗꯕꯩꯅꯤꯗꯤ ꯍꯥꯏꯗꯕꯤ ꯑꯩꯉꯣꯟꯗ ꯇꯥꯏꯁꯤꯟꯅꯗꯅ ꯑꯩꯁꯨ ꯏꯆꯥ ꯅꯨꯄꯥ ꯑꯃꯇꯪ ꯐꯪꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯏꯊꯣꯡ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯈꯨꯔꯨꯝꯖꯔꯨꯔꯦ꯫ ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯔꯨꯔꯦ꯫ ꯃꯗꯨꯗ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯣꯏ ꯃꯄꯥꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯁꯤꯃꯛꯇꯗ ꯑꯩꯉꯣꯟꯗ ꯏꯔꯥꯟ ꯁꯤꯕꯤꯗꯨꯅ ꯍꯟꯅ ꯌꯦꯡꯂꯛꯇꯕ ꯉꯝꯃꯤꯕꯀꯣ꯫ ꯅꯣꯏ ꯅꯨꯄꯤꯒꯤ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯈꯠꯅꯕ ꯍꯧꯕꯗꯣ ꯇꯧꯔꯛꯀꯅꯨ, ꯑꯩ ꯍꯩꯅꯗꯦ꯫ ꯊꯣꯝꯕ ꯑꯩꯁꯦ ꯅꯨꯄꯤꯒꯤ ꯋꯥ ꯇꯥꯒꯗꯕ ꯅꯨꯄꯥ ꯅꯠꯇꯦ꯫ ꯊꯦꯡꯈ꯭ꯔꯦ ꯑꯩ꯫ ꯅꯣꯡꯃꯇ ꯏꯆꯥꯁꯤꯡꯁꯦ ꯀꯔꯤ ꯆꯥꯔꯤ ꯍꯥꯏꯕ ꯐꯥꯎ ꯍꯪꯅꯤ ꯈꯪꯗꯕ꯫ ꯀꯔꯤ ꯊꯕꯛꯅꯣ ꯅꯪꯅ ꯁꯨꯔꯤꯗꯨꯕꯣ? ꯃꯗꯨꯁꯨ ꯍꯥꯏꯗꯕ꯫ ꯃꯣꯏ ꯃꯄꯥ, ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯆꯥꯁꯤꯡꯁꯤꯅꯅꯦ ꯑꯩꯅ ꯋꯥꯔꯤꯕ ꯆꯥꯛꯂꯤꯕꯁꯦ ꯅꯪꯁꯨ ꯐꯪꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯀꯣ꯫ ꯃꯣꯏ ꯃꯄꯥꯅ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅꯅꯦ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯤꯕ ꯅꯆꯥꯁꯤꯡꯁꯦ ꯅꯣꯡꯃꯗꯤ ꯃꯈꯣꯏꯗꯒꯤ ꯍꯦꯟꯕ ꯂꯩꯔꯛꯂꯣꯏ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯅꯨ ꯃꯣꯏ ꯃꯄꯥ꯫ ꯊꯣꯝꯕ ꯇꯥꯁꯤꯟꯅꯗꯕꯤ ꯊꯣꯛꯈ꯭ꯔꯦ꯫ ꯀꯗꯥꯏꯗꯅꯣ ꯇꯥꯁꯤꯟꯅꯗꯕꯤ ꯆꯠꯂꯤꯕꯗꯨꯕꯣ? ꯉꯥꯏꯈꯨꯑꯣ꯫ ꯊꯣꯝꯕꯗꯨ ꯇꯥꯁꯤꯟꯅꯗꯕꯤ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯧꯕꯨꯛ ꯇꯥꯕ ꯂꯝꯕꯤꯔꯣꯝꯗ ꯂꯥꯛꯏ꯫ ꯃꯈꯥꯒꯤ ꯇꯥ ꯆꯥꯎꯕꯒꯤ ꯂꯧꯁꯪꯗ ꯑꯣꯏꯅ ꯆꯠꯂꯒꯦ꯫ ꯃꯥꯒꯤ ꯏꯪꯈꯣꯜꯗꯗꯤ ꯃꯥꯏꯔꯦꯟ ꯐꯖꯕ ꯄꯥꯟꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯁꯤꯅ ꯁꯣꯜꯂꯒ ꯂꯧꯁꯪ ꯇꯝꯅ ꯂꯥꯛꯏ꯫ ꯇꯥ ꯆꯥꯎꯕꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯗꯤ ꯐꯅꯤꯗ꯫ ꯂꯩꯇꯕꯗꯤ ꯃꯥꯜꯂꯦ꯫ ꯃꯇꯥꯡ ꯌꯥꯝ ꯆꯥꯔꯦ꯫ ꯁꯤꯒꯤ ꯃꯥꯏꯔꯦꯜꯁꯤ ꯑꯣꯏꯅ ꯍꯦꯛꯂꯒꯦ꯫ ꯏꯃꯥꯏ, ꯐꯖꯈ꯭ꯔꯦꯗ ꯁꯤꯒꯤ ꯃꯥꯏꯔꯦꯜꯁꯤꯗꯤ꯫ ꯃꯉꯛꯇꯨ ꯐꯠ ꯐꯠ ꯑꯃꯨꯛ ꯂꯩꯔꯦꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯅꯥ ꯀꯅꯥ ꯎꯍꯧꯕꯖꯥꯠꯅꯣ? ꯃꯤ ꯑꯃꯨꯛ ꯎꯈ꯭ꯔꯗꯤ ꯑꯩ ꯍꯤꯡꯉꯔꯣꯏ, ꯆꯠꯍꯧꯔꯒꯦ꯫ ꯁꯤ ꯍꯥꯏꯔꯒ ꯊꯣꯝꯕ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤ꯫ ꯗꯥꯗꯥ, ꯀꯥꯏꯗꯒꯤ ꯃꯥꯏꯔꯦꯜꯅꯣ ꯄꯨꯕꯤꯔꯛꯂꯤꯕꯗꯨꯕꯣ? ꯁꯈꯤ, ꯅꯪꯉꯣꯟꯗ ꯍꯦꯛꯇ ꯊꯣꯡꯍꯜꯂꯒꯅꯦ ꯆꯥꯊꯔꯨꯔꯒꯦ ꯍꯥꯏꯅ ꯂꯥꯛꯂꯕꯅꯤꯅꯦ ꯑꯩꯁꯦ꯫ ꯌꯨꯝꯗ ꯏꯅꯝꯃꯅꯒ ꯊꯣꯡꯕꯤꯌꯨ ꯌꯥꯗ꯭ꯔꯕ ꯗꯥꯗꯥ? ꯅꯣꯏ ꯏꯅꯝꯃꯅ ꯊꯣꯡꯕꯒ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯂꯤꯁꯤ꯫ ꯗꯥꯗꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯕꯅꯤꯅ ꯐꯖꯅ ꯊꯣꯡꯂꯒ ꯄꯤꯖꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯏꯔꯥꯡ ꯃꯤꯅꯣꯛ ꯅꯣꯛꯂꯤ꯫ ꯁꯈꯤ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ 3 ꯄꯣꯛꯏ꯫ ꯉꯟꯅ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈ꯭ꯔꯕ ꯅꯨꯄꯤꯅꯤ꯫ ꯃꯆꯥꯁꯤꯡꯗꯨ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯦ꯫ ꯃꯃꯥꯕꯨ ꯊꯝꯂꯝꯂꯒ ꯊꯕꯛ ꯑꯐꯪꯕ ꯁꯨꯕ ꯆꯠꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕ ꯃꯤꯁꯤꯡꯗꯤ ꯃꯤꯠ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯥꯗ ꯁꯈꯤ ꯍꯥꯏꯕꯤꯁꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤꯁꯦ꯫ ꯍꯣꯏꯅꯦ, ꯃꯆꯥ 3ꯗꯨꯅ ꯊꯕꯛ ꯁꯨꯔꯁꯨ ꯍꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯒ ꯃꯥꯅ ꯅꯨꯄꯥ ꯈꯔꯒ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯩꯕ ꯉꯝꯃꯤꯅꯦ꯫ ꯑꯗꯨꯅꯤꯁꯦ, ꯁꯤꯒꯤ ꯊꯣꯝꯕ ꯍꯥꯏꯕ꯭ꯔꯥ ꯍꯨꯔꯥꯏꯕ ꯃꯥꯟꯕꯁꯤꯁꯨ ꯃꯇꯨ ꯃꯆꯥ ꯌꯦꯡꯁꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯁꯤꯒꯤ ꯁꯈꯤ ꯍꯥꯏꯕ ꯅꯨꯄꯤꯁꯤ ꯑꯣꯏꯅ ꯁꯦꯟꯅꯗꯅ ꯂꯩꯔ ꯃꯥꯜꯂꯤꯁꯦ꯫ ꯍꯣꯏꯅꯦ, ꯃꯦꯝꯆꯥꯗꯣ ꯌꯥꯝ ꯐꯕꯅꯤ꯫ ꯑꯁꯤꯒꯤ ꯍꯨꯔꯥꯏꯕ ꯃꯥꯟꯕꯁꯤꯗ ꯍꯦꯛ ꯂꯩꯔꯨꯕꯗꯒꯤ ꯄꯨꯝꯂꯣꯏ ꯍꯦꯛ ꯂꯣꯏꯔꯦ꯫ ꯀꯅꯥ ꯀꯅꯥꯅꯣ ꯊꯣꯡꯒꯥꯜꯁꯤꯗ ꯆꯦꯞꯊꯔꯒ ꯌꯦꯡꯂꯝꯃꯤꯁꯤꯡꯁꯤꯕꯣ? ꯂꯩꯀꯥꯏꯗ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯌꯥꯝ ꯂꯩꯕꯅꯤ꯫ ꯇꯥꯗꯁꯨ ꯎꯕꯤꯔꯦꯗꯅ ꯁꯤꯗꯅꯤ ꯅꯆꯜꯅ ꯍꯤꯡꯂꯤꯕꯁꯦ ꯀꯌꯥ ꯋꯥꯔꯝꯒꯅꯤ꯫ ꯂꯩꯀꯥꯏꯁꯦ ꯌꯥꯝ ꯐꯠꯇꯦ꯫ ꯀꯔꯤꯁꯨ ꯈꯟꯒꯅꯨꯗ, ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ, ꯃꯥꯏꯔꯦꯜꯁꯤ ꯑꯗꯨꯝ ꯊꯣꯡꯅꯕ ꯇꯧꯔꯁꯦ꯫ ꯑꯁꯣꯝꯗꯅ ꯑꯆꯧꯕꯗꯨ
ꯂꯧꯁꯪ ꯌꯧꯔꯛꯂꯤ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩ ꯈꯔ ꯑꯗꯨ ꯂꯧꯁꯪꯗ ꯊꯅꯝꯂꯒ ꯏꯪꯈꯣꯜꯗ ꯆꯪꯉꯛꯏ ꯀꯩꯅꯣꯗ ꯑꯩꯅ ꯃꯔꯨ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯊꯝꯂꯝꯕ ꯃꯥꯏꯔꯦꯟ ꯑꯆꯧꯕꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦꯗꯅ ꯑꯣ ꯍꯨꯔꯥꯟꯈ꯭ꯔꯦꯗꯅ ꯑꯩꯅ ꯈꯤꯇꯪ ꯊꯦꯡꯂꯛꯄꯁꯤꯗ ꯇꯧꯔꯤꯕ꯭ꯔꯥ ꯉꯔꯥꯡ ꯑꯍꯤꯡꯗ ꯍꯨꯔꯥꯜꯂꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯤꯅꯦ ꯅꯍꯥꯟꯁꯨ ꯃꯥꯡꯕ ꯉꯁꯤꯁꯨ ꯃꯥꯡꯕ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇꯗꯤ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯕ ꯁꯥꯔꯗꯅ ꯍꯨꯔꯥꯟꯕꯒꯤ ꯅꯣꯡꯃ ꯃꯄꯨꯒꯤ ꯇꯔꯥꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯕ ꯁꯥꯔꯗꯅ ꯑꯣ ꯇꯥ ꯑꯆꯧꯒꯤ ꯋꯥꯗꯣ ꯀꯔꯥꯏꯗꯅꯣꯃ ꯏꯁꯣꯏ ꯁꯣꯏꯗ꯭ꯔꯣ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯗꯧ ꯅꯠꯇ꯭ꯔꯣ ꯍꯩꯃ ꯄꯤꯛꯄꯤ ꯅꯪꯅ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯕ ꯍꯣꯏꯅꯦ ꯑꯩꯕꯨ ꯑꯗꯨꯝꯅ ꯍꯥꯏꯈꯤꯗꯕ꯭ꯔꯥꯅꯦ ꯇꯥ ꯑꯆꯧꯒꯤꯗꯨꯗꯤ ꯃꯃꯩ ꯃꯀꯣꯛ ꯑꯣꯟꯅꯔꯦ ꯈꯪꯗ꯭ꯔꯦ ꯄꯤꯛꯄꯤ ꯅꯪ ꯇꯥ ꯑꯆꯧꯁꯦ ꯁꯥꯎꯃꯟꯈꯤꯕꯒꯤ ꯀꯔꯤ ꯍꯥꯏꯈꯤꯕꯅꯣ ꯍꯥꯏꯕꯒ ꯂꯣꯏꯅ ꯈꯪꯗ꯭ꯔꯦꯗ ꯀꯩꯒꯤ ꯁꯥꯎꯔꯤꯅꯣ ꯇꯥ ꯑꯆꯧ ꯑꯩꯁꯦ ꯉꯁꯤꯁꯦ ꯈꯔ ꯊꯦꯡꯅ ꯂꯥꯛꯏ ꯆꯥꯛ ꯆꯥꯔꯒ ꯌꯨꯝꯗ ꯆꯨ ꯊꯥꯅꯕ ꯆꯥꯔꯁꯤꯡꯗꯨꯁꯨ ꯌꯦꯡꯁꯤꯜꯂꯤꯉꯩ ꯁꯤ ꯌꯧꯔꯛꯄꯗꯗꯤꯅꯦ ꯑꯩꯅ ꯃꯔꯨ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯊꯝꯂꯝꯕ ꯃꯥꯏꯔꯦꯟ ꯐꯖꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯨꯔꯥꯟꯈ꯭ꯔꯦꯗꯅ ꯆꯨ ꯑꯃꯨꯛ ꯊꯥꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯇꯥ ꯑꯆꯧ ꯆꯨ ꯑꯃꯨꯛ ꯊꯥꯔꯒꯦꯅ ꯏꯌꯥꯝꯕꯁꯦ ꯃꯈꯜ ꯃꯈꯜ ꯍꯥꯏꯗꯨꯅꯤꯗ ꯄꯤꯛꯄꯤ ꯉꯥꯡꯗꯅ ꯊꯕꯛ ꯇꯧꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯃꯦꯝꯆꯥ ꯏꯪꯈꯣꯜ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯤꯕꯗꯨꯗ ꯇꯧꯔꯤ ꯃꯆꯥꯁꯤꯡꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ ꯊꯣꯡꯕꯗꯨ ꯏꯊꯦꯡ ꯊꯦꯡꯅ ꯍꯧꯒꯠꯂꯛꯂꯒ ꯍꯥꯏ ꯇꯥꯕ꯭ꯔꯥ ꯅꯨꯄꯤ ꯃꯦꯝꯆꯥ ꯇꯥꯁꯤꯟꯅꯗꯦ ꯅꯨꯄꯤ ꯅꯪ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯦ ꯃꯦꯝꯆꯥ ꯈꯨꯝꯗꯤ ꯈꯨꯝꯂꯛꯇꯕꯤ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯏ ꯑꯩꯒꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯁꯔꯨꯛꯇꯤ ꯀꯥꯏ ꯊꯝꯈ꯭ꯔꯦ ꯍꯣ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯄꯤ ꯁꯥꯈꯤꯒꯤꯗ ꯑꯣꯏꯅ ꯂꯤꯡꯕꯤꯔꯣ ꯃꯥꯅꯗꯤ ꯃꯣꯏ ꯃꯄꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯊꯝꯕꯤꯔꯝꯈꯤꯅꯤ ꯑꯩꯗꯤ ꯏꯆꯥꯅꯨꯄꯥ ꯄꯣꯛꯇꯕꯅꯤꯅ ꯆꯥꯕꯤꯔꯣꯏꯗ꯭ꯔꯅ ꯊꯝꯖꯍꯧꯗ꯭ꯔꯦ ꯀꯔꯤꯅꯣ ꯅꯨꯄꯤ ꯁꯥꯈꯤ ꯍꯣꯏꯗ ꯑꯩ ꯆꯥꯛ ꯆꯥꯏ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯇꯝꯂꯛꯏ ꯍꯥ ꯊꯣꯝꯕꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯉꯔꯥꯡ ꯆꯦꯛꯊꯔꯒ ꯌꯦꯡꯂꯝꯕ ꯃꯋꯣꯟꯗꯨꯗꯅꯦ ꯁꯣꯏꯗꯅ ꯇꯝꯕ ꯑꯣꯏꯔꯝꯕ ꯇꯥꯏ ꯑꯣ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯂꯦ ꯍꯨꯔꯥꯟꯕ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯗꯨꯕꯨ ꯅꯆꯥꯅꯤ ꯍꯥꯏꯕ ꯌꯥꯗꯧꯔꯤꯕꯣ ꯀꯅꯥꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯝꯃꯤꯕꯅꯣ ꯅꯨꯄꯤ ꯍꯧꯒꯠꯂꯛꯄꯁꯤꯗ ꯃꯪꯒꯣꯜꯒ ꯑꯣꯏꯗꯧ ꯃꯥꯟꯗꯦ ꯃꯣꯏ ꯃꯄꯥ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯀꯧꯕꯤꯒꯅꯨ ꯆꯦꯛꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤꯗꯃꯛꯇ ꯁꯥꯈꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯗꯨꯅꯅꯦ ꯂꯦꯞꯄꯤꯒꯗ꯭ꯔꯣ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯕ ꯌꯥꯔꯕꯅꯤ ꯃꯣꯏ ꯃꯄꯥ ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯂꯨꯕ ꯌꯥꯒꯗꯧꯔꯤꯕꯣ ꯅꯨꯄꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯏꯅꯤ ꯅꯪꯅ ꯑꯃꯨꯛ ꯇꯥꯛꯁꯤꯜꯂꯛꯇ꯭ꯔꯁꯨ ꯅꯊꯧꯗꯨ ꯇꯧꯔꯣ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯉꯥꯡꯗꯅ ꯊꯣꯛꯈ꯭ꯔꯦ ꯃꯦꯝꯆꯥꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯊꯧꯁꯥꯗ ꯑꯃ ꯇꯧꯕꯗꯨ ꯎꯔꯒ ꯌꯥꯝꯅ ꯄꯦꯟꯖꯔꯝꯗꯦ ꯑꯁꯨꯝꯅ ꯊꯣꯝꯕ ꯁꯥꯈꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯂꯦꯞꯂꯝꯗꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯇꯥ ꯑꯆꯧꯒꯤ ꯆꯨꯁꯤꯡꯁꯦ ꯑꯩꯒꯤ ꯊꯥꯕꯤꯕꯒ ꯃꯥꯟꯅꯔꯦꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯣꯡꯃ ꯈꯪꯂꯛꯄꯗꯗꯤ ꯑꯩꯁꯦ ꯀꯌꯥ ꯐꯕꯗꯤ ꯑꯣꯏꯔꯣꯏꯁꯦ ꯍꯦꯔꯥ ꯃꯣꯏꯗꯤ ꯈꯔ ꯍꯨꯔꯥꯟꯗ꯭ꯔꯗꯤ ꯂꯥꯏꯔꯕ ꯑꯩꯒꯨꯝꯕꯗꯩ ꯍꯨꯔꯥꯟꯒꯗ꯭ꯔꯣ ꯑꯁꯨꯝꯅ ꯁꯣꯜꯂꯒ ꯆꯨ ꯃꯈꯣꯡꯗ ꯄꯥꯏꯗꯨꯅ ꯑꯆꯧꯕ ꯆꯨ ꯈꯜꯂꯤ ꯑꯦ ꯁꯤꯗꯤ ꯆꯥꯎꯍꯦ ꯀꯩꯅꯣ ꯌꯨꯔꯤꯁꯤꯅ ꯏꯍꯦ ꯁꯤꯗꯤ ꯋꯥꯈꯣꯛꯅꯤꯅꯦ ꯃꯥꯒꯤꯁꯦ ꯆꯨ ꯐꯨꯡꯒꯠꯄꯒꯤ ꯌꯨꯡ ꯋꯥꯈꯣꯛ ꯑꯣꯏꯔꯝꯕ ꯇꯥꯏ ꯑꯁꯨꯝꯅ ꯆꯨ ꯁꯨꯝ ꯍꯨꯔꯥꯟꯗꯨꯅ ꯌꯣꯜꯂꯝꯃꯤ ꯆꯨꯁꯦ ꯃꯌꯦꯡ ꯌꯥꯝ ꯇꯥꯈ꯭ꯔꯦꯗ ꯑꯩꯅ ꯌꯣꯟꯕꯗꯤ ꯌꯥꯝꯅ ꯌꯣꯟꯗ꯭ꯔꯤ ꯍꯨꯔꯥꯟꯕ ꯃꯤ ꯌꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯣꯏꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯆꯧꯕꯗꯨ ꯆꯤꯡꯅꯕ ꯁꯨꯝ ꯍꯦꯜꯂꯛꯏ ꯉꯁꯤꯗꯤ ꯂꯧꯁꯪꯗ ꯂꯩꯗꯨꯅ ꯍꯨꯔꯥꯟꯕꯁꯦ ꯀꯅꯥꯅꯣ ꯈꯪꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯏꯊꯟꯇ ꯂꯩꯔꯕꯗꯤ ꯑꯩ ꯑꯣꯏꯅ ꯁꯣꯛꯀꯅꯤ ꯑꯗꯨꯗꯤ ꯅꯨꯄꯥ ꯃꯆꯥ 2 ꯅꯦꯛꯂꯒ ꯁꯪꯂꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯤ ꯊꯤꯕ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯁꯥꯈꯤꯒꯤ ꯃꯆꯥ 4ꯒ ꯊꯦꯡꯅꯔꯝꯃꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣꯁꯤ ꯅꯣꯏ 4ꯕꯨ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯁꯥꯈꯤꯒꯤ ꯃꯆꯥ ꯅꯠꯇꯕ꯭ꯔꯅꯦ ꯃꯥꯅꯤ ꯃꯥꯃꯥ ꯐꯔꯦ ꯅꯣꯏ 4 ꯊꯦꯡꯅꯕꯁꯦ ꯉꯁꯤꯗꯤ ꯃꯥꯃꯒꯤ ꯂꯧꯁꯪꯗ ꯂꯩꯔꯒ
ꯆꯨ ꯍꯨꯔꯥꯟꯕ ꯑꯃꯇ ꯐꯥꯗꯕ ꯌꯥꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯃꯥꯃꯅ ꯅꯣꯏ ꯃꯔꯤ ꯑꯋꯥꯃꯟ ꯆꯞ ꯆꯥꯅ ꯄꯤꯒꯅꯤ ꯃꯥꯃꯥ ꯑꯩꯈꯣꯏꯁꯦ ꯏꯃꯥ ꯃꯊꯟꯇ ꯂꯩꯍꯧꯏ ꯌꯨꯝ ꯐꯥꯎꯕꯗꯪ ꯌꯧꯔꯨꯈꯤꯒꯦ ꯃꯁꯤ ꯍꯥꯏꯕꯕꯨ ꯃꯅꯥꯎ ꯑꯍꯨꯝꯗꯨꯁꯨ ꯃꯌꯥꯝꯕꯒꯤ ꯋꯥꯗꯨ ꯌꯥꯔꯗꯨꯅ ꯌꯨꯝ ꯌꯧꯔꯒ ꯁꯣꯏꯗꯅ ꯂꯥꯛꯂꯒꯦ ꯃꯥꯃꯥ ꯌꯥꯏꯗ ꯌꯥꯏꯗ ꯑꯗꯣ ꯁꯣꯏꯗꯅꯗꯤ ꯂꯥꯛꯑꯣꯀꯣ ꯇꯨ ꯑꯥꯗ ꯎꯔꯤꯕ ꯂꯧꯁꯪ ꯑꯁꯤ ꯂꯩꯔꯝꯒꯦ ꯅꯣꯏ ꯃꯔꯤ ꯑꯗꯨꯝ ꯂꯥꯛꯑꯣꯀꯣ ꯑꯗꯨꯗꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯝꯃꯤ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦ ꯁꯈꯤꯅ ꯇꯧꯔꯤꯁꯦ ꯂꯩꯀꯥꯏꯁꯦ ꯆꯦꯟꯊꯅꯕ ꯇꯧꯔꯤꯕꯅꯤ ꯍꯣꯏꯅꯤ ꯏꯆꯦ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯊꯣꯡꯕ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯔꯝꯆꯠ ꯑꯁꯤꯅꯅꯤ ꯃꯆꯥꯅꯨꯄꯥ ꯌꯥꯎꯗ꯭ꯔꯤꯁꯦ ꯑꯗꯨꯒꯁꯨ ꯅꯨꯄꯤꯗꯒꯁꯨ ꯇꯥꯏꯅꯕ ꯁꯥꯔꯤꯅꯦ ꯃꯈꯣꯏꯁꯤꯡꯁꯦ ꯂꯩꯀꯥꯏꯅ ꯎꯔꯛꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯂꯥꯏꯊꯣꯡ ꯈꯨꯗꯤꯡ ꯈꯨꯔꯨꯝꯖꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃꯇ ꯎꯖꯔꯗꯤ ꯍꯥꯏꯗꯨꯅꯅꯦ ꯀꯌꯥ ꯋꯥꯅ ꯍꯣꯠꯅꯈꯤꯕ ꯊꯣꯝꯕꯒꯤ ꯃꯆꯠ ꯑꯁꯤꯗ ꯏꯁꯣꯔ ꯃꯥꯅꯁꯨ ꯇꯥꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯨꯕꯗ ꯃꯈꯣꯏ ꯃꯔꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯃꯤꯅ ꯃꯃꯥꯕꯨ ꯊꯤꯅ ꯉꯥꯡꯅꯔꯤꯁꯤꯒꯤ ꯃꯔꯝ ꯈꯪꯅꯤꯡꯂꯝꯃꯤ ꯃꯈꯣꯏ ꯃꯔꯤ ꯌꯧꯔꯛꯄꯗꯗꯤ ꯎꯔꯤ ꯃꯃꯥ ꯁꯥꯈꯤꯒ ꯅꯣꯛꯅꯣꯛꯇꯨꯅ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯏꯃꯥ ꯀꯅꯥꯅꯣ ꯑꯍꯜꯁꯤꯕꯣ ꯁꯥꯈꯤꯗꯨ ꯈꯪꯍꯧꯗꯅ ꯃꯆꯥ ꯑꯍꯜꯅ ꯀꯧꯔꯛꯄꯗꯨꯗ ꯃꯁꯥꯗ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯈꯨꯝꯂꯛꯏ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯥꯝꯃ ꯀꯧ ꯃꯥꯝꯃ ꯀꯧ ꯏꯆꯥꯒꯨꯝꯕꯅꯤ ꯅꯣꯏꯁꯦ ꯀꯔꯤ ꯊꯕꯛ ꯂꯩꯒꯦ ꯑꯩꯈꯣꯏꯗ ꯂꯥꯛꯂꯝꯃꯤꯁꯤꯕꯣ ꯃꯥꯝꯃ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯥꯛꯄ꯭ꯔꯣ ꯊꯣꯝꯕꯗꯨ ꯃꯃꯥꯏꯗꯨ ꯍꯨꯔꯨꯠ ꯂꯩꯔꯒ ꯈꯥꯡꯉꯤ ꯑꯗꯨꯕꯨ ꯈꯨꯝꯗ ꯌꯥꯗꯕꯅ ꯈꯨꯝꯂꯛꯏ ꯂꯥꯛꯇꯦꯗ ꯁꯨꯝ ꯃꯔꯛꯇ ꯂꯥꯛꯄꯅꯤ ꯅꯃꯥꯁꯦ ꯃꯊꯟꯇ ꯂꯩꯕ ꯅꯨꯡꯉꯥꯏꯔꯝꯂꯦ ꯍꯥꯏꯗꯨꯅ ꯏꯍꯦ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯍꯥꯏꯁꯤꯕꯣ ꯏꯕꯨꯡꯉꯣ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯥꯃꯥ ꯌꯨꯝꯗ ꯍꯟꯕꯤꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯊꯛꯁꯤ ꯈꯥꯁꯤ ꯀꯥꯏꯅꯔꯛꯀꯅꯤ ꯏꯍꯦ ꯍꯥꯏꯍꯩꯗꯦꯅꯦ ꯍꯣꯏ ꯅꯪ ꯃꯥꯃꯥ ꯆꯠꯂꯒꯦꯀꯣ ꯅꯃꯥꯁꯦ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨ ꯁꯤ ꯍꯥꯏꯔꯒ ꯁꯥꯈꯤꯗ ꯃꯤꯁꯤ ꯈꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯊꯣꯝꯕꯒꯤ ꯃꯇꯧꯗꯨ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯃꯥꯡꯗ ꯑꯣꯏꯕꯅꯤꯅ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯅ ꯂꯧꯈ꯭ꯔꯦ ꯃꯥꯃꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯒꯤ ꯋꯥꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯤ ꯍꯥꯏꯔꯒ ꯌꯥꯏꯃꯅ ꯍꯥꯏꯖꯤꯟꯗꯅ ꯀꯤꯟ ꯐꯖꯕ ꯑꯃ ꯊꯤꯟꯖꯤꯜꯂꯤ ꯊꯣꯝꯕꯗꯨ ꯎꯪꯂꯒ ꯇꯥꯈꯤ ꯑꯣꯏ ꯃꯁꯤꯔꯦ ꯅꯄꯥꯒꯨꯝꯕꯅꯤꯅꯦ ꯑꯩꯁꯦ ꯁꯈꯤ ꯑꯩ ꯆꯠꯍꯧꯔꯒꯦ ꯏꯆꯥꯁꯤꯡꯁꯦ ꯀꯩꯅꯣꯝꯃꯅꯤꯅꯦ ꯗꯥꯗꯥ ꯌꯥꯝ ꯅꯥꯔꯕꯣ ꯁꯥꯎꯕꯤꯒꯅꯨꯀꯣ ꯑꯉꯥꯡꯅ ꯈꯪꯗꯗꯅ ꯇꯧꯖꯔꯤꯅꯤ ꯁꯈꯤ ꯑꯩ ꯆꯠꯍꯧꯔꯒꯦ ꯁꯈꯤ ꯑꯩ ꯆꯦꯜꯂꯦ ꯊꯣꯝꯕꯗꯨ ꯍꯧꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯏꯃꯥꯅ ꯇꯧꯕꯤꯔꯝꯃꯤꯁꯤ ꯀꯩꯅꯣ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯨ ꯈꯟꯕꯤꯗ꯭ꯔꯕꯣ ꯏꯕꯨꯡꯉꯣ ꯏꯆꯥꯒꯤꯅꯦ ꯏꯃꯥꯅ ꯂꯩꯔꯤꯁꯦ ꯏꯃꯥ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯏꯃꯥ ꯅꯆꯥ ꯑꯩꯈꯣꯏ ꯆꯥꯎꯔꯦ ꯃꯤꯅ ꯀꯔꯤꯅꯣ ꯌꯥꯝ ꯉꯥꯡꯅꯕꯁꯦ ꯇꯥꯕ ꯉꯝꯗꯦ ꯋꯥꯈꯜ ꯈꯔ ꯈꯟꯕꯤꯌꯨ ꯏꯃꯥ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯃꯃꯥꯕꯨ ꯊꯅꯝꯂꯒ ꯑꯆꯧꯕꯒꯤ ꯂꯧꯁꯪꯗ ꯂꯥꯛꯂꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯥ ꯂꯥꯛꯑꯣ ꯍꯣꯏ ꯃꯥꯃꯥ ꯃꯤꯕꯨ ꯀꯌꯥꯝ ꯌꯥꯝꯒꯦ ꯍꯨꯔꯥꯟꯕꯁꯤꯡꯗꯨꯕꯣ ꯃꯁꯤꯡ ꯈꯪꯗꯦ ꯏꯕꯨꯡꯉꯣ ꯃꯣꯏ ꯌꯥꯝꯂꯝꯂꯗꯤ ꯏꯊꯟꯇ ꯁꯣꯛꯀꯅꯤ ꯈꯟꯕꯅꯤꯅꯦ ꯅꯣꯏꯕꯨ ꯃꯥꯃꯅ ꯅꯦꯛꯂꯤꯕꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯉꯥ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯕꯨ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯨꯝꯗ꯭ꯔꯤ ꯊꯣꯝꯕꯗꯨ ꯑꯔꯨꯝ ꯂꯥꯏꯍꯧ ꯇꯧꯗꯨꯅ ꯐꯃꯨꯡꯗ ꯂꯩꯔꯦ ꯀꯅꯥꯅ ꯐꯨꯕꯤꯔꯛꯂꯤꯅꯣ ꯍꯥꯏꯕꯁꯨ ꯑꯗꯨꯁꯨ ꯈꯨꯝꯕꯤꯗꯦ ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯇꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯤ ꯇꯥꯕꯤꯕ ꯅꯠꯇꯦ ꯑꯗꯨꯅꯗꯤ ꯌꯥꯝ ꯇꯧꯔꯛꯈꯤꯅꯤ ꯌꯨꯝꯁꯤ ꯍꯤꯡꯂꯒ ꯍꯜꯂꯛꯏꯁꯦ ꯐꯔꯕꯅꯤ ꯅꯨꯄꯤ ꯅꯪꯁꯤ ꯌꯥꯝ ꯉꯥꯡꯉꯤꯗ ꯑꯩꯅ ꯅꯥꯔꯤꯁꯦ ꯅꯥꯅꯤꯡꯗꯅ ꯅꯥꯕ ꯅꯠꯇꯦꯀꯣ ꯌꯨꯝꯁꯤꯗ ꯌꯥꯝ ꯂꯩꯅꯤꯡꯗꯅꯒ ꯂꯩꯕ ꯅꯠꯇꯦ ꯉꯁꯤꯗꯤ ꯆꯨ ꯈꯔ ꯌꯥꯝꯅ ꯌꯥꯡꯉꯤ ꯈꯜꯂꯤꯕꯁꯦ ꯀꯥꯏꯕꯒꯤ ꯃꯊꯥ ꯁꯥꯔꯤꯁꯤꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯑꯣ ꯂꯩꯅꯤꯡꯉꯣꯏ ꯃꯤꯝꯆꯥꯗꯨ ꯉꯥꯡꯗꯅ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤ ꯁꯣꯝꯗꯅ ꯍꯨꯔꯥꯟꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯉꯥꯗꯨ ꯇꯨꯝꯗꯅ ꯆꯨ ꯁꯪꯂꯤ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯣꯡꯉꯥꯜꯂꯤ ꯃꯥꯃꯥ ꯍꯨꯔꯥꯟꯕꯁꯨ ꯂꯥꯛꯇꯦ
ꯑꯩꯈꯣꯏ ꯃꯉꯥꯅ ꯁꯪꯅ ꯍꯥꯏꯕꯗꯣ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯣ? ꯉꯁꯤꯇꯪꯒ ꯌꯦꯡꯈꯤꯁꯤ ꯏꯕꯨꯡꯉꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯑꯃꯨꯛꯁꯨ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯊꯣꯝꯕꯗꯨ ꯃꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯥ ꯁꯥꯈꯤꯒꯤ ꯃꯅꯥꯛꯇꯗꯤ ꯂꯥꯛꯄ ꯀꯤꯔꯦ꯫ ꯃꯆꯥꯁꯤꯡꯗꯨ ꯆꯠꯈ꯭ꯔꯒ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯉꯁꯤꯒꯤ ꯆꯨꯗꯣ ꯈꯤꯇꯪ ꯌꯥꯝꯅ ꯍꯨꯔꯥꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯑꯁꯤ ꯈꯜꯂꯒ ꯊꯣꯝꯕꯗꯨ ꯊꯥꯡ ꯑꯊꯧꯕ ꯑꯃ ꯄꯥꯏꯔꯒ ꯆꯨ ꯍꯨꯔꯥꯟꯕ ꯂꯥꯛꯏ꯫ ꯉꯁꯤꯁꯨ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯥꯜꯂꯤ꯫ ꯐꯔꯦꯗ, ꯉꯔꯥꯡꯒꯤꯁꯨ ꯐꯨꯒꯠꯂꯒ ꯍꯦꯛꯇ ꯌꯥꯜꯂꯒꯦ꯫ ꯃꯃꯥ, ꯍꯨꯔꯥꯟꯕꯁꯤ ꯆꯪꯉꯛꯏ꯫ ꯑꯉꯥꯡꯁꯥ, ꯋꯥ ꯉꯥꯡꯒꯅꯨ, ꯃꯑꯣꯡ ꯌꯦꯡꯁꯤ꯫ ꯊꯣꯝꯕꯗꯨ ꯄꯥꯛꯊꯔꯒ ꯆꯪꯉꯛꯏ꯫ ꯁꯤꯒꯤ ꯆꯨꯁꯤꯗꯤ ꯆꯥꯎꯔꯦꯗ꯫ ꯀꯩꯅꯣ, ꯆꯨꯁꯤꯕꯨ ꯄꯦꯠ ꯄꯦꯠ ꯂꯥꯎꯕꯒꯨꯝ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯤ ꯈꯟꯗꯨꯅ ꯌꯦꯡꯈꯠꯂꯛꯄꯗ ꯑꯆꯧꯕꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯣꯝꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯦꯟꯈꯤꯒꯦ ꯇꯧꯏ꯫ ꯍꯨꯔꯥꯟꯕ, ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ꯫ ꯑꯉꯥꯡꯁꯥ, ꯍꯨꯔꯥꯟꯕꯁꯤ ꯂꯟꯈꯤꯗꯨ꯫ ꯃꯃꯥ, ꯃꯩ ꯆꯨꯈꯠꯄꯤꯔꯣ, ꯍꯨꯔꯥꯟꯕꯁꯤ ꯐꯥꯔꯦ꯫ ꯃꯩꯗꯨ ꯆꯨꯈꯠꯂꯛꯂꯤ꯫ ꯎꯔꯦ ꯃꯩꯉꯥꯟꯗꯨꯗ ꯊꯣꯝꯕꯅꯤ ꯍꯥꯏꯕꯗꯣ꯫ ꯊꯣꯝꯕ, ꯅꯪ ꯑꯣꯏꯔꯦ꯫ ꯍꯨꯔꯥꯟꯕꯁꯤ ꯅꯪ ꯑꯣꯏꯔꯦ꯫ ꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯗꯨ ꯁꯥꯎꯃꯟꯈꯤꯕꯅ ꯌꯥꯏꯃꯅ ꯍꯥꯟꯅ ꯍꯩꯖꯤꯟꯅ ꯀꯥꯎꯁꯤꯟꯈꯤ꯫ ꯃꯈꯣꯏ ꯃꯔꯤꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯂꯣꯏꯔꯦ ꯊꯣꯝꯕꯗꯨ ꯃꯤꯀꯨꯞꯁꯤꯗ ꯐꯣꯂꯥ ꯑꯣꯜꯂꯤ꯫ ꯍꯩ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣ, ꯁꯤꯅꯕ ꯇꯥꯔꯦꯅꯦ, ꯇꯣꯛꯑꯣ ꯌꯥꯔꯦ꯫ ꯃꯥꯃꯥ, ꯃꯁꯤ ꯍꯤꯡꯅ ꯊꯝꯂꯔꯣꯏꯁꯤ꯫ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯒ ꯅꯨꯡꯉꯥꯏꯅ ꯈꯜꯂꯤꯕ ꯃꯣꯏꯁꯦ ꯃꯨꯊꯠꯂꯒ ꯐꯗꯧꯅꯤ꯫ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣ꯫ ꯊꯣꯝꯕ, ꯅꯪꯁꯦ ꯅꯌꯥꯝꯕꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯃꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯅꯦ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯂꯒꯅꯤ꯫ ꯇꯥꯛꯑꯁꯨ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯣꯏ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗꯣ ꯌꯥꯝ ꯆꯨꯝꯃꯤ꯫ ꯏꯁꯥꯗꯒꯤ ꯍꯦꯟꯅ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯏꯁꯥꯃꯛꯅꯤ ꯈꯜꯂꯨꯕꯅꯤ꯫ ꯁꯤꯗꯤ ꯊꯋꯥꯏ ꯊꯥꯔꯝꯗꯧꯔꯦ꯫ ꯇꯥꯆꯧ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ꯫ ꯊꯣꯝꯕ, ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯂꯩꯇꯕꯅꯤꯅꯦ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣ꯫ ꯅꯨꯄꯤꯁꯨ ꯏꯆꯥꯅꯤ, ꯅꯨꯄꯥꯁꯨ ꯏꯆꯥꯅꯤ, ꯈꯦꯟꯅꯕ ꯂꯩꯇꯦꯀꯣ꯫ ꯍꯣꯏ ꯇꯥꯆꯧ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ꯫ ꯑꯗꯨꯕꯨꯅꯦ ꯊꯣꯝꯕ, ꯅꯪꯅ ꯍꯨꯔꯥꯟꯈꯤꯕ ꯄꯣꯠꯁꯤꯡꯗꯨꯗꯤ ꯃꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯑꯩꯒꯤ ꯊꯥ ꯈꯔ ꯊꯕꯛ ꯁꯨꯕ ꯇꯥꯔꯦꯀꯣ꯫ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯟꯗꯨꯗꯒꯤ ꯇꯪꯈꯥꯏ ꯀꯛꯂꯒ ꯇꯪꯈꯥꯏ ꯑꯃꯗꯤ ꯄꯤꯕꯤꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯔꯣꯀꯣ꯫ ꯆꯠꯂꯣ ꯆꯠꯂꯣ꯫ ꯅꯨꯄꯤ, ꯇꯥꯕ꯭ꯔꯣ? ꯇꯥꯗꯕ꯭ꯔꯣ ꯅꯪꯕꯣ? ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯃꯄꯥꯟꯗ꯫ ꯀꯩꯗꯧꯕꯤꯔꯒꯦ ꯑꯍꯤꯡꯁꯤꯗ? ꯍꯩꯃꯥ, ꯀꯩꯅꯣ ꯇꯧꯔꯝꯂꯤꯁꯤꯗꯤ? ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ? ꯉꯁꯥꯏꯅ ꯊꯨꯝꯈ꯭ꯔꯕꯗꯥꯏꯅꯦ ꯃꯈꯣꯏ ꯃꯄꯥꯕꯣ? ꯃꯦꯝꯆꯥ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯏꯆꯥꯁꯤꯡꯕꯨ, ꯅꯪꯕꯨ ꯑꯩꯅ ꯌꯥꯝꯅ ꯃꯤꯔꯥꯏꯔꯨꯔꯦ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯣ? ꯀꯅꯥꯅ ꯇꯧꯕꯤꯔꯛꯂꯤꯕꯅꯣ ꯁꯤꯕꯣ? ꯏꯁꯤ, ꯏꯃꯨꯡꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯪꯈꯤꯁꯤ, ꯑꯗꯨꯒ ꯍꯥꯏꯔꯣꯕ ꯍꯥꯏꯅꯤꯡꯕꯗꯣ꯫ ꯅꯪꯅ ꯍꯥꯏꯕꯗꯣ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯕꯗꯣ, ꯅꯪꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯂꯕꯗꯤ ꯑꯩ ꯉꯁꯤ ꯊꯣꯛꯂꯤꯁꯤ ꯊꯣꯛꯂꯝꯂꯣꯏꯀꯣ꯫ ꯊꯣꯡꯕꯗꯨ ꯀꯞꯂꯦ꯫ ꯃꯦꯝꯆꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯤꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯣꯝꯕ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯃꯆꯥꯕꯨ, ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯍꯩ ꯅꯨꯄꯤ, ꯅꯪꯕꯨ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ꯫ ꯇꯥꯔꯦ ꯇꯥꯔꯦ, ꯐꯖꯅ ꯆꯠꯄꯤꯔꯣ꯫ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯎ ꯊꯝꯕꯥꯜꯗꯣ ꯑꯃꯠꯇ ꯂꯩꯕꯤꯔꯛꯎ, ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯗ ꯀꯠꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯏꯆꯥꯁꯤꯡꯗꯣ ꯐꯖꯅ ꯁꯦꯟꯅꯧꯀꯣ꯫ ꯊꯣꯝꯕ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯃꯇꯝꯗ ꯊꯣꯝꯕꯗꯨ ꯎ ꯊꯝꯕꯥꯜ ꯑꯃ ꯄꯥꯏꯗꯨꯅ ꯍꯜꯂꯛꯏ꯫ ꯅꯨꯄꯤ, ꯑꯩ ꯍꯜꯂꯛꯏ, ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ? ꯑꯣ ꯇꯥꯔꯦ ꯇꯥꯔꯦ, ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯨꯕꯅꯤ꯫ ꯃꯣꯏ ꯃꯄꯥꯁꯨ ꯂꯣꯏꯁꯤꯟꯕꯤꯔꯨꯔꯣ, ꯏꯆꯥꯁꯤꯡꯗꯤ ꯆꯠꯈ꯭ꯔꯦ꯫ ꯍꯣꯏ ꯍꯣꯏ, ꯏꯆꯥꯁꯤ ꯁꯦꯡꯗꯣꯛꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯆꯠꯂꯁꯤꯀꯣ꯫ ꯂꯥꯏꯕꯨꯡ ꯌꯧꯔꯦ꯫ ꯂꯥꯏ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡ ꯑꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯦ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯁꯣꯝꯗꯃꯨꯛꯇ ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯣ? ꯏꯆꯥ ꯑꯅꯤꯗꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ ꯑꯃꯒꯤ ꯃꯃꯤ ꯇꯥꯕꯒꯨꯝ ꯇꯧꯏꯗ, ꯏꯃꯥꯅ ꯎꯏꯗ꯫ ꯏꯃꯥ, ꯅꯃꯧꯁꯤꯒ ꯑꯩꯒꯁꯦ ꯆꯍꯤ ꯐꯅ ꯌꯥꯝꯂꯦ꯫ ꯏꯃꯤꯠꯇꯗꯤ ꯏꯆꯥ ꯅꯨꯄꯥ ꯑꯝꯇ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯅꯆꯥꯒꯤ ꯁꯥꯒꯩꯁꯤꯕꯨ ꯃꯨꯠꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯋꯥꯖꯕꯅꯤ ꯏꯃꯥ ꯃꯥꯏꯕꯤ꯫ ꯏꯃꯥ, ꯅꯃꯧꯒꯤ ꯃꯤꯠꯇ
isa nupa uba phanglaratra handak mapoksimagi imo ibema wagano ima lerisiri ima yengesi wagano ima hanasu yengba yaba kayama yengkre adubu amatadi oidi ngaiko ima yengbiye ko laimit thanuna yengle isani wagano isanupa nangna lamchat kamana laning thoi pana sawbani isana thamoi senglabada karigidi wari imong nupi nakoi anigi laibakta nasa piba phangzau haina tamlami adubu athengbada pharakpa thabal haibaduni waganu ko isa imo ani ima yam nungai jare imagi wasi tabada nasa ko gi kairab asapumba amuk halakpagum tawri ima sese lai dekat pai leise kharapu ko lai dekat pagi hai leidu logduna mayum mai kai panglae thabum taragi matungda memsagi pibuk nungda nawa manang pukhirami paudu tabada thombadi haraubana loire nupi ai horen thabak halakpada nga sawu mulerake moi mapa saki gi pina balerak tawriro nupi phagi oirasu adugumado matung haigano ai sum khaluragane ikaire asumna wari saringaida thongaldagi kaurai thombo taso karomdagino aisu laki toramni ngasidi nayambase laibak yam phaba haibdu oirene kai tobu yarogi taso nayambagi susingdo puna laikre chui sumnabani haiduna anauba mu chonglibisingdo amu oini semkotpa tare thomba tasogi pausidi yam nungaiba pawnine nayambana inauge waman bithoke haidana yumdekta laklabani pausisu tamge haiduna taso ai dum laklabsu yabadubu wana bamu lakpiri kaide karigi waroni sese pasilo nange wamani sina taso lerim jabadi asi nanauna mi amo in hinjarisi hinglam leiko ihe hawkibudi hawkre gyan tana leiroko isel sisu wazarabani dada chaksar ganbiro isel memsa nabung ko na sarki tabakra lehuri thomba ngasidi tabak lepasi hayinagi mahurasi ko pare lehoro nayamba mu chatlagi si harga sabudu sakre moi mapa aidi pukning bunushida karino nupi tang namu toroklisina kadomdagi humzilakli bunushino karamna nushiroidoino adubu karigino maramdo hayudana o aduburo tahasawgi sudo liramjade moi mapase gyan takhiroi chudu huranbagi moigi saki haibra karino adugi masamari duna purakpadagi natro moi mapana gyan tarise nupi nang adugi wado panganu haiba natro hoida panda panjaroi ngado laibiruro chak thong horam lage hoi nga lerukhigi ko matam khara hokre thasuraduna masanupa masu phangjarami thombadu harakbuna loikre asumna thombagi imungdu ingna sikna gyan tana leikhirami nungai yai phana pankhirami